ꯃꯣꯏ ꯃꯥꯏꯛꯁꯤꯁꯨꯕ ꯑꯩꯈꯣꯏꯔꯣꯝ ꯑꯣꯟꯁꯤꯜꯂꯛꯑꯗꯧꯅꯤ ꯆꯣꯡꯁꯨ ꯆꯣꯡꯈ꯭ꯔꯦ ꯊꯥꯕꯜꯅꯦꯅ ꯉꯥꯏꯈꯣ ꯅꯣꯏ ꯌꯥꯎꯁꯪꯒꯤ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯗꯣ ꯀꯩꯗꯧꯉꯩꯅꯣ ꯍꯌꯦꯡꯅꯦ ꯆꯥꯛ ꯇꯣꯛꯑꯒ ꯊꯥꯕꯜꯁꯨ ꯆꯣꯡꯅꯤ ꯍꯥꯏꯌꯦ ꯅꯪꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯑꯁ ꯌꯥꯎꯔꯣꯏꯗ ꯀꯩꯒꯤ ꯑꯩꯗꯤ ꯊꯥꯕꯜꯁꯨ ꯆꯣꯡꯕ ꯍꯩꯇꯅ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯃꯌꯥꯝ ꯆꯪꯉꯒ ꯆꯣꯡꯗ ꯌꯥꯔꯣꯏꯅ ꯆꯤꯡꯊꯣꯔꯛꯑꯗꯤ ꯑꯁ ꯆꯤꯡꯊꯣꯛꯑꯁꯨ ꯌꯥꯎꯔꯣꯏ ꯑꯣꯏꯔꯣꯏꯗ ꯋꯥꯗꯨ ꯉꯥꯡꯅꯨꯅꯦ ꯑꯁꯤꯗꯣ ꯃꯈꯣꯟꯁꯦ ꯉꯥꯛꯇꯪ ꯆꯣꯡ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ ꯑꯁ ꯌꯥꯝꯕꯨꯡ ꯐꯔꯛ ꯇꯧꯔꯛꯑꯅꯨ ꯏꯃꯥ ꯍꯜꯂꯅꯤꯌꯦ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯆꯤꯡꯗ꯭ꯔꯤꯉꯩ ꯌꯥꯗꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯑꯁ ꯌꯥꯝꯕꯨꯡ ꯂꯥꯛꯑꯣꯕ ꯏꯃꯥ ꯂꯥꯛꯑꯒ ꯏꯆꯣꯞ ꯆꯣꯞꯅꯔꯅꯤ ꯂꯥꯛꯈꯤꯔꯣꯏꯕ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯟ ꯌꯥꯎꯔꯝꯃꯅꯤ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯆꯤꯡꯗꯩ ꯆꯤꯡ ꯂꯥꯛꯑꯕꯅꯤ ꯁꯦ ꯂꯩꯌꯨꯁꯦ ꯍꯩꯇꯦꯕ ꯍꯩꯅꯅꯕꯅꯤ ꯇꯝꯗꯣꯏꯁꯦ ꯁꯦ ꯇꯥꯟꯁꯦ ꯉꯥꯏꯌꯨꯁꯦ ꯁꯦ ꯍꯩ ꯌꯦꯠ ꯀꯥꯎ ꯍꯩ ꯌꯦꯠ ꯑꯣꯏ ꯍꯩ ꯌꯦꯠ ꯁꯦ ꯁꯦ ꯄꯥꯈꯪ ꯀꯥꯡꯕꯨꯁꯤꯅ ꯀꯃꯥꯏꯅ ꯆꯣꯡꯉꯤ ꯉꯝꯕ꯭ꯔꯥ ꯁꯦ ꯍꯥꯏꯒꯦ ꯁꯦ ꯀꯃꯥꯏꯅ ꯆꯣꯡꯗꯣꯏꯅꯣ ꯑꯗꯨꯕꯣ ꯍꯩꯇꯦ ꯆꯣ ꯅꯤꯡꯂꯩꯕꯤ ꯀꯧꯏꯁꯦ ꯅꯤꯡꯂꯩꯕꯤ ꯅꯤꯡꯂꯩꯕꯤ ꯅꯤꯡꯈꯥꯏꯕꯤ ꯅꯤꯡꯗꯣ ꯂꯩ ꯑꯅꯝꯕꯤ ꯍꯥꯏꯃꯨꯀꯣ ꯀꯣ ꯀꯣ ꯍꯩꯃꯥ ꯅꯃꯣ ꯆꯣꯡꯂꯣ ꯅꯀꯨꯠꯇ ꯍꯥꯏꯌꯨꯅꯦ ꯅꯀꯨꯠꯇ ꯍꯥꯏꯌꯨꯅꯦ ꯅꯃꯣ ꯀꯩꯅꯣꯅꯦꯍꯦ ꯀꯃꯥꯏꯅ ꯇꯧꯁꯤꯗꯤ ꯀꯩꯅꯣ ꯅꯀꯨꯠꯄꯤꯔꯣꯅꯦ ꯏꯃꯥ ꯊꯝꯃꯣ ꯊꯝꯃꯣ ꯍꯥꯏ ꯅꯣꯏꯅꯦ ꯏꯃꯥꯒ ꯆꯥꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯊꯣꯛꯈꯤꯁꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯏꯃꯥ ꯕꯦꯟ ꯄꯥꯔꯇꯤ ꯑꯍꯩꯕ ꯑꯐꯕ ꯑꯃ ꯅꯦꯛꯎꯔꯒꯦ ꯑꯁ ꯆꯥꯒ ꯏꯃꯧꯒ ꯄꯦꯟꯅ ꯊꯥꯕꯜ ꯆꯣꯡꯅꯕ ꯂꯥꯛꯑꯣ 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 ꯍꯥꯟꯅ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯔꯨꯈꯤꯁꯤ ꯂꯥꯛꯑꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯁꯣꯏ ꯑꯃꯒ ꯇꯧꯔꯒꯦ ꯀꯩꯅꯣ ꯀꯂꯔꯗꯤ ꯑꯁ ꯌꯥꯝꯕꯨꯡ ꯏꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯉꯔꯥꯡꯁꯨ ꯆꯣꯞꯄ ꯅꯪꯉꯦ ꯆꯠꯂꯣ ꯑꯥꯗ ꯂꯩꯔꯨꯔꯣꯕ ꯆꯠꯂꯣ ꯑꯣ ꯅꯅꯥꯛꯇ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯑꯗꯨꯅꯤ ꯕꯨꯡꯉꯣ ꯅꯪ ꯑꯣꯐꯤꯁꯥꯔꯅꯦ ꯈꯔ ꯂꯦꯝꯅꯁꯤꯕ ꯑꯁ ꯏꯃꯥ ꯃꯁꯤ ꯆꯥꯛꯁꯪꯅꯤꯗ ꯑꯣꯐꯤꯁꯁꯨ ꯅꯠꯇꯅ ꯍꯩꯃꯥ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯅꯨꯄꯥ ꯁꯤꯟ ꯅꯨꯄꯤ ꯁꯤꯟ ꯍꯥꯏꯗꯅ ꯂꯩꯕꯅꯦ ꯑꯁ ꯏꯃꯥꯁꯤ ꯍꯣꯇꯦꯜꯗꯗꯤꯅꯦ ꯄꯥ ꯂꯣꯏ ꯇꯧꯅꯩ ꯉꯥꯛꯇꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯥꯛꯁꯤ ꯅꯪ ꯊꯣꯡꯉꯣꯗꯅ ꯑꯗꯨꯏ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ ꯏꯃꯥ ꯑꯌꯣ ꯏꯃꯥ ꯀꯌꯥ ꯀꯟ ꯁꯤꯅꯣ ꯌꯦꯡꯉꯣ ꯀꯌꯥꯗꯅꯣ ꯁꯦ ꯏꯃꯧꯁꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗꯅ ꯁꯦ ꯑꯩꯈꯣꯏ ꯃꯥꯗꯗꯤꯅꯦ ꯀꯔꯤꯝꯇꯤ ꯀꯩꯅꯣ ꯅꯃꯥꯟꯅꯕꯤꯗꯧ ꯈꯜꯂꯣꯕ ꯏꯃꯥꯁꯤ ꯂꯨꯅ ꯇꯧꯒꯗꯧꯅꯤ ꯏꯃꯥ ꯋꯥꯅ ꯌꯥꯄꯣꯠꯇꯦꯀꯣ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅꯅꯦ ꯏꯃꯥ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩ ꯉꯁꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯍꯩꯅ ꯀꯗꯔ ꯇꯧꯔꯤꯅꯣꯅꯦ ꯁꯦ ꯍꯦ ꯌꯥꯔꯦ ꯆꯠꯂꯣ ꯅꯪ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯗꯣ ꯁꯠ ꯇꯧꯊꯣꯛꯎꯔ ꯆꯠꯂꯣ ꯑꯁ ꯏꯃꯥ ꯉꯥꯏꯈꯣ ꯂꯥꯛꯑꯣꯅꯦ ꯆꯠꯂꯣꯏ ꯃꯤ ꯏꯃꯥ ꯏꯁꯤꯡ ꯈꯤꯇꯛꯀꯦ ꯇꯧꯅꯤ ꯍꯥ ꯏꯁꯤꯡ ꯊꯛꯀꯦꯔꯣ ꯊꯛꯑꯣ ꯏꯃꯥ ꯍꯥꯏꯕꯤꯔꯛꯀꯦ ꯏꯕꯨꯡꯉꯣ ꯁꯦ ꯏꯁꯤꯡ ꯊꯛꯑꯣ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯊꯛꯑꯒꯦꯗ ꯍꯥ ꯉꯥꯈꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯌꯥꯝ ꯊꯛꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯀꯣꯟ ꯊꯛꯑꯒꯦꯕ ꯑꯣ ꯅꯪ ꯀꯣꯟꯅ ꯊꯛꯑꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯀꯣꯟꯅ ꯊꯛꯑꯅꯨ ꯏꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯊꯛꯑꯒꯦꯕ ꯀꯣꯟꯅ ꯊꯛꯑꯅꯣꯕ ꯁꯦ ꯀꯣꯟꯅ ꯊꯛꯑꯅꯣꯃꯤ ꯃꯁꯛ ꯑꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯕꯦꯝꯃ ꯏꯃꯥꯕꯨ ꯀꯩ ꯃꯇꯦꯡ ꯄꯥꯡꯉꯛꯎꯒꯦ ꯌꯥꯔꯅꯤꯗ ꯏꯃꯥꯁꯤ ꯏꯃꯧꯅ ꯂꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯁꯤꯗꯅꯦ ꯏꯃꯥꯗꯤ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯇꯧꯔꯣ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯀꯩꯅꯣ ꯈꯤꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯏꯃꯥꯁꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯍꯋꯥꯏ ꯄꯥꯏꯔꯨꯕꯗ
우파 오래 보이는 거래. 오, 이세, 앙아오비시디. 하이마, 꼰가세 로이네세 가이드나 레이린히. 하이마, 아시다 땡꼬람수 따드나 레이린히. 하이마, 이bunga, 낭기시부, 롤럼미로. 아우 이마 롤라미바. 오, 로로로로 이자시디. 롯 빠따버니? 아, 박랑단 나삐바 우팍도 카라카라디 이까이버 강나시고. 능 저기노 봐. 아이는 데미. 뚜뚜뚜뚜뚜. 세. 지된 곳이는 애미. 그다이 되게 이 공매야 됐다. 봐봐. 능 차오노. 세 차오노. 제 차오노미. 짝도 통어라.